Manipur pumba total shutdown laokhre khun ngak pataruk pu condition amata yaudana thadokadabani haiduna hayeng date 27 dege numidang pung taruk tagi date 28 ki numidang pung taruk phawa Manipur pumba total shutdown tawrogani haina JSC gi maikai degi miyamda khangalagle Kuki singi safety amadi security concern yenglaga Senapati district ta leba Kuki sing mafam adu thadoknaba Kuki students organization Sadar Hills na khangalakre Senapati district ta leba Kuki phurki miyoi sing amadi Kuki students sing Senapati Thadok Nabamade education, marketing, medical gamari lenaba thabak sing matam kharagi oina Senapati district chatanaba Kuki student organization Sadar Hills na thadrop zerolam na khangalagle zerol sina makata aduna hai Kuki volunteers sing na Senapati district student association SDSA gi executive member amabu phurakhi haiba thodok aduga mari lenana kotu amadi NPO nakalani gi marakta wari sana khibaduda positive oiba result phangkidaba the Manipur Naga Senapati district amadi the Kuki Kangpokpi district ani gi understanding ama laitriba phawba Kuki singi safety amadi security concern gi yenglaga khongthang asi lokalakpani haina zerol da palli ningsingba yabadi haukiba numit kharani asida Kuki phurki miyoi singna naga sinau singi mathakta phujaibagi thabak tatana chathaduna lakibani ngarang numidang waram su yangang pokpi thamna pokpi da Kuki singna nomai kapsalaktuna lan ka haurakre Kuki singna mathang sahidagi Senapati asomronggi school college singda ming sandana bahai khre aduga bazar su kangpokpi da kanana bahai khre social media FB page singda thaganarakle Kerala adu thiba khangdana leiriba mairembam ongbi thoithoibi masana mahak sele haina message tharaglam ki haina mapuroiba mairembam amarjina phongdorakle Kerala adu leiduna private company amada thabak tawduna leibi mairembam thoithoibi mapuroiba mairembam amarjit mafam khangdana mangkhiba sibu phangna bohorabada miyamna sumateng pangbiyo haina thoithoibi gi mapuroiba mairembam amarjina pawmi singi unabada phongdokre mahana makha ta aduna hai thoithoibi masara mahak sele haina message tharaglam ki hairi adu moinamak hauju phawba langla langjin amata khangdara leiriba mahaki nupi asi thibinaba moirang police amadi Kerala police da missing report ama register tawkre haina so mahana makha tana phongdokhe Indo Myanmar border amadi Manipur ani ki marakta kilometer tara gi manungta leiba miyoi singna Assam rifle dagi ayaba border pass lauraba matung chathok chasin tawba yaragani haina Union Ministry of Home Affairs na Manipur government na khangalakre haina Hindustan Times na report tawrakle